Purum Kuki Khun Manakta Lairiba 37E Koi BSF ki post Manipur Lengak na namduna lauthokpa tarabadi Imphal Pukaw lambi matam kaktana shutdown tawragani haina the United Committee of Pukaw and Makeng Dolaithavi GP ki President Thokchom Sanjoyna Phongdokre ngasi Manipur Press Club da Thangjing Hall da pangthokiba paugi mifam amada wafam asi phongdokladuna Sanjoyna hai Manipur da haukiba chahi gi May 3 dagi haukiba Kuki militant singna chatharakliba lal asida Purum hariba mafam asida leiriba 37E Koi VSF ki post mafam asida leibana irang asi khara makai di safare Dolaithabi Leitan Pokpi Pukaw amadi Makengi Maikai da leiriba khun singaktuna leiriba BSF ki post mafam asida gi lauthokani hariba asi yaningdei mafam asida gi BSF post lauthokiba haibasi hauze chathariba lal asida Manipur lengak na Kuki singbu sawgatpa oina thokani maram aduna Maikai asomgi miyamna pamliba BSF mafam asida lehanba asigi mayokta Manipur lengak na ngammi haiduna namduna lauthokpa tarabadi Imphal Pukaw lambi matam kaktana total shutdown tawragani hainasu phongdoki Khoi Maikai Pukaw amadi Leitan Pokpida adugi mati awaba thengkhang kaya ama mayoknaraga lakre mayam hena khangbi aduga amu Dolaithabi hariba kungang aduga ikaw yengkhuman Leitan Pokpi mai pa hariba jaga jiksi Kuki narco terrorist singna maina tumna thadana saktana huji hariba ichilnaw sing mayam ama yamna awaba phibam amda relief camp da leiraga leiribani hariba jaga si Leitan Pokpi ga tainaraga leiriba Purum hariba jaga sida ek haukiba Lane hawakpa matung numi kharani haiba tare matung dagi kogi mafam asida Purum haiba kungang kom taba jaga kogi Leitan Pokpi hek tainariba buffer zone na lauthoga leiriba red zone riba jaga sida huji leiriba kogi BSF ki 37E Koi company ama khang lei haiba 37E Koi BSF company si leiba dagi haiba red zone jaga sida Kuki narco terrorist singna thengkhang kaya da sanga ga landanaba amadi Koi leiba kungang singda Koi landanaba mong mayam ama tawraga lakpadu BSF ki leiba company si leiba dagi koi hai irang si khara makhaidi shanti hanjalaga leire haiba tare adubu yamna laibak thibadi ikhang khangawdana haiba BSF Purum kom tariba jaga koi buffer zone da leiba BSF 37E Koi haiba company si lauthogani haibagi pawma khanglakpadi koi nahadagi chatpa yaroi haina khunja singa muknaraga leibani ngasi maksu hauji maksu moi lauthokani haibagi gari sing laktana moi lauthoknabagi huji leire karigumba sigi BSF battalion lauthokragadi haugiba mi tang ahumda thokkiba thongdok aduga chap manana anauba irang ama muksuk soidana Kuki narco terrorist singna aikhogi Maikai da anauba lalong mayam amaga loinana nauna amuk irang je hogalpa yabagi akiba leiba haitare maram aduna akoina sarkar da appeal tawjani masi hariba BSF battalion asi company asi lauthopiganu aduga irang sina hek nakai sengna waro sinama prokti hariba BSF battalion asi lauthopiganu